Hello guys, ngasidi SSC GD 2022 Manipur gitangi oina update ama lae. Update to makha tana yengminarasi. Aigi channel asibu support tawbibo oina share amadi subscribe tawbiramo. Video si makha tana haijaraage. SSC GD 2022 da thakiba candidate singdo adugi mang yengba yaragani haibani update se maru oina Date 21 March 2024 da result haidokpado handaki Date 25 7 sida mark oina yengba khotpa yarani haibani mark yengbagi sisu kainota changaduba hanagi all website to habidi ssc.nic.in je sida login tawrakanda changani login habidi registration number do aduga register oiba isa ki password to adu changakanda dashboard to tholani dashboard to tholaba matungda kainogi magi result natraga mark section je aduda namani namakanda aduda dum result adum yengba yarani haidi qualify oiba candidate su qualify oidaba candidate singsu mark to kayam phangi normalize tawrakanda kayam phangi row score kari du total apunbado yengba yarani haibani update se sigi exam sigi result sigi mark se yengbagi matam se date 25 July handak tha sidagina tarik 9 August ki tarik 9 sipaki manungda yenggaduba mark to kayam phangi normalize tawra matungda kayam phangi row score kaya no adu singdo loinamak yengba yaragani candidate sing khanba singsu khandaba singsu print out tawrakanda proof ki oina thamau hai maramdi si matamje loiba matungdagidi print out tawba khotpa amtasu yararoi yengba khotpa changbusu amta yararoi sigi notice se official oiba SSC website ta ssc.gov.in da lakpa notice aduni fake notice nate sidi asengba notice ni ngasigi oinadi video asi matang saisida loisinjarage kona lakpa update amuk kona khangminarasi.